ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯪꯁꯤ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯕ ꯇꯥꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯕꯗꯨꯒꯨꯝꯕ ꯄꯥꯎꯈꯣꯡꯒꯨꯝꯕ ꯂꯥꯏꯟ 9ꯈꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯤꯠꯅ ꯎꯔꯤꯕ ꯄꯣꯠꯁꯤ ꯕ꯭ꯔꯦꯟꯅ ꯑꯥꯔꯊ ꯍꯟꯗꯣꯔꯛꯑꯒꯅꯤ ꯑꯩꯈꯣꯏꯅ ꯁꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯂꯧꯖꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯕ ꯄꯣꯠꯇ ꯕ꯭ꯔꯦꯟꯅ ꯍꯟꯗꯣꯔꯛꯄ ꯑꯥꯔꯊꯁꯤ ꯃꯁꯤ ꯃꯤꯒꯤ ꯑꯣꯏꯅ ꯈꯦꯠꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯕ꯭ꯔꯦꯟꯅ ꯍꯟꯗꯣꯔꯛꯄ ꯑꯥꯔꯊꯗ ꯈꯦꯠꯅꯕ ꯑꯁꯤꯅ ꯃꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯑꯃꯒ ꯃꯥꯟꯅꯗꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯈꯦꯠꯅꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯔꯛꯏ꯫ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯣꯝꯁꯤ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯈꯪꯗꯣꯛꯆꯍꯧꯅꯕ ꯈꯔꯃꯈꯩ ꯈꯪꯗꯣꯛꯆꯍꯧꯅꯕ ꯁꯦꯝ ꯁꯥꯕꯤꯔꯣ꯫ ꯑꯍꯥꯟꯕ ꯂꯥꯏ꯫ ꯁꯤꯒꯤ ꯂꯥꯏꯁꯤꯗꯩꯗ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯄꯨꯟꯅ ꯖꯤꯕ ꯀꯌꯥ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯃꯁꯤꯡ ꯊꯤꯕꯤꯌꯨ꯫ ꯁꯦꯀꯦꯟ 10ꯒꯤ ꯃꯇꯝ ꯄꯤꯖꯒꯦ꯫ ꯂꯥꯏꯕ ꯃꯥꯜꯂꯒ ꯂꯨꯕꯅꯤ, ꯆꯦꯛꯁꯤꯟꯅ ꯊꯤꯕꯤꯌꯨ꯫ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯁꯤꯗꯩꯗ ꯄꯨꯟꯅ ꯖꯤꯕ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯁꯥꯃꯨ, ꯂꯣꯂꯥ, ꯍꯨꯏ, ꯍꯧꯗꯣꯡ, ꯎꯆꯤ ꯃꯣꯏ 5ꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯕꯤꯔꯝꯒꯅꯤ ꯈꯜꯂꯦ꯫ ꯎꯕꯗ ꯁꯤꯗꯩ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯊꯣꯛꯑꯝꯗꯣꯏꯁꯤꯅ ꯁꯤꯒꯤ ꯂꯤꯟ, ꯀꯥꯡ, ꯊꯦꯡꯒꯨ ꯃꯣꯏ 3ꯁꯤꯅꯤ꯫ ꯁꯤꯗꯒꯤꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯎꯕꯗ ꯂꯨꯅ ꯊꯣꯛꯇꯧꯔꯤꯁꯤꯅ ꯁꯤꯗꯒꯤ ꯒꯨꯝꯚꯤꯔ, ꯗꯣꯜꯐꯤꯟ, ꯁꯥꯃꯨꯁꯤꯒꯤ ꯃꯃꯤꯠ ꯑꯣꯏꯔꯤꯕ ꯉꯥ, ꯁꯤꯗꯒꯤ ꯎꯆꯦꯛ ꯃꯀꯣꯛ, ꯈꯥꯖꯤꯡ ꯃꯣꯏꯁꯤꯡꯁꯤ ꯑꯣꯏꯒꯅꯤ꯫ ꯂꯥꯏꯁꯤꯗꯒꯤ ꯑꯗꯣꯝꯅ ꯖꯤꯕ 4ꯗꯒꯤ 6 ꯐꯥꯎ ꯎꯔꯒꯗꯤ ꯑꯗꯨꯝ ꯆꯥꯎꯆꯠ ꯆꯠꯄ, ꯆꯥꯎꯎ ꯎꯕ ꯃꯤꯗꯥꯅꯤ꯫ ꯀꯩꯅꯣꯝ ꯇꯧꯕꯗ ꯆꯤꯊ ꯅꯥꯟꯊꯕ, ꯃꯄꯨꯡ ꯐꯥꯔꯝꯗꯕꯁꯤ ꯇꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯂꯥꯏ ꯑꯁꯤꯗꯒꯤ ꯖꯤꯕ 9ꯗꯒꯤ 9 ꯐꯥꯎ ꯎꯔꯒꯗꯤ ꯑꯗꯣꯝ ꯍꯣꯠꯅꯕ ꯀꯟꯕ, ꯄꯨꯛꯅꯤꯡ ꯆꯪꯒꯟꯕ, ꯑꯗꯣꯝꯒꯤ ꯍꯣꯠꯅꯖꯃꯜ ꯃꯍꯩ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯆꯥꯔꯛꯀꯗꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ꯫ ꯂꯥꯏ ꯑꯁꯤꯗ ꯄꯨꯟꯅ ꯖꯤꯕ 10ꯗꯒꯤ 18 ꯐꯥꯎꯒꯤ ꯃꯔꯛꯇ ꯎꯕꯁꯤꯡ ꯌꯥꯝ ꯆꯪꯈꯣꯟꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ, ꯌꯥꯝ ꯃꯆꯨ ꯇꯥꯅ ꯕꯨꯙꯤ ꯆꯂꯥꯏꯕ ꯉꯝꯕ, ꯀꯣꯛ ꯂꯩꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ꯫ ꯃꯔꯛꯊꯠꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯋꯥꯠꯄ ꯑꯃꯗꯤ ꯆꯤꯟꯖꯥꯛ ꯂꯥꯟꯕꯅ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡ ꯁꯝ ꯀꯤꯟꯕꯁꯤ ꯄꯥꯛꯇꯛ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯃꯦꯟꯃꯦꯇꯔꯁꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯐꯕ ꯁꯝ ꯍꯥꯏꯕꯁꯤꯗ ꯕꯥꯏꯑꯣꯇꯤꯟ, ꯖꯤꯡ, ꯃꯜꯇꯤꯚꯥꯏꯇꯥꯃꯤꯟ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁꯤꯡꯁꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯦꯟꯃꯦꯇꯔꯁꯀꯤ ꯍꯦꯌꯔꯒꯃꯦꯁ ꯑꯁꯤ ꯑꯍꯥꯎꯕ ꯎꯝꯁꯥꯏꯄꯣꯠꯀꯤ ꯃꯑꯣꯡꯗ ꯄꯨꯊꯣꯛꯄ ꯁꯝꯒꯤ ꯚꯥꯏꯇꯥꯃꯤꯟ ꯁꯄ꯭ꯂꯤꯃꯦꯟꯠ ꯑꯃꯅꯤ꯫ ꯃꯁꯤꯗ ꯁꯝ ꯐꯒꯠꯍꯟꯅꯕꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁꯤꯡ ꯁꯨꯅ ꯌꯥꯎꯔꯦ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯁꯝ ꯑꯃꯗꯤ ꯀꯣꯏ ꯑꯅꯤꯃꯛ ꯐꯒꯠꯍꯜꯂꯤ, ꯁꯝ ꯊꯥꯒꯠꯍꯜꯂꯤ, ꯁꯝ ꯄꯥꯊꯔꯛꯄꯗꯒꯤ ꯄ꯭ꯔꯤꯚꯦꯟꯠ ꯇꯧꯏ, ꯁꯝ ꯀꯥꯏꯕ ꯄꯣꯈꯥꯏꯕ ꯍꯟꯊꯍꯜꯂꯤ ꯑꯃꯗꯤ ꯀꯣꯂꯥꯖꯦꯟ ꯄꯨꯊꯣꯛꯄ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯕꯥꯏꯑꯣꯇꯤꯟ ꯑꯣꯔ ꯚꯥꯏꯇꯥꯃꯤꯟ B7ꯁꯤꯅ ꯁꯝ ꯊꯥꯒꯠꯍꯜꯂꯤ ꯑꯃꯗꯤ ꯀꯦꯔꯥꯇꯤꯟ ꯂꯦꯚꯦꯜ ꯋꯥꯡꯈꯠꯍꯜꯂꯤ꯫ ꯚꯥꯏꯇꯥꯃꯤꯟ E ꯑꯃꯗꯤ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠꯁꯅ ꯍꯦꯌꯔ ꯐꯣꯂꯤꯀꯜꯁ ꯔꯤꯖꯦꯅꯔꯦꯠ ꯇꯧꯍꯜꯂꯤ꯫ ꯖꯤꯡꯅꯁꯅ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯒꯠꯍꯟꯗꯨꯅ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯎꯟꯁꯥ ꯅꯍꯥ ꯑꯣꯏꯊꯣꯛꯍꯜꯂꯤ, ꯁꯝ ꯐꯒꯠꯍꯜꯂꯤ꯫ ꯃꯁꯤ 30 ꯆꯟꯕꯤ 1 ꯃꯟꯊ ꯁꯄ꯭ꯂꯥꯏ ꯑꯃꯗꯤ 60 ꯆꯟꯕꯤ 2 ꯃꯟꯊ ꯁꯄ꯭ꯂꯥꯏ ꯑꯗꯨꯅ ꯃꯌꯨꯝ 2 ꯊꯣꯛꯅ ꯂꯩ꯫ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯐ꯭ꯂꯦꯚꯔ ꯑꯣꯏꯕꯅ ꯃꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯦꯟꯃꯦꯇꯔꯁꯀꯤ ꯑꯈꯟꯅꯕ ꯑꯃ ꯍꯥꯏꯔꯒꯅ ꯐ꯭ꯔꯤꯗ ꯑꯣꯟꯂꯥꯏꯟꯗ ꯗꯣꯛꯇꯔ ꯀꯟꯁꯜꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯂꯤꯡꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯑꯃꯦꯖꯤꯡ ꯑꯣꯐꯔꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯄꯥꯝꯕꯤꯕꯁꯤꯡꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯂꯤꯡꯛꯇ ꯂꯥꯛꯄꯤꯌꯨ꯫ ꯃꯦꯟꯃꯦꯇꯔꯁ꯫ ꯑꯅꯤꯁꯨꯕ ꯂꯥꯏ꯫ ꯁꯤꯒꯤ ꯂꯥꯏꯁꯤ ꯍꯦꯛ ꯌꯦꯡꯕꯒ ꯑꯗꯣꯝ ꯀꯔꯤ ꯍꯥꯟꯅ ꯎꯕꯤꯔꯛꯄꯒꯦ? ꯂꯥꯏ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯈꯥꯡꯄꯣꯛꯁꯪ, ꯎꯄꯥꯜ ꯑꯃꯗꯤ ꯎꯆꯦꯛ ꯄꯥꯏꯕ ꯈꯨꯡꯒꯪ ꯑꯃ ꯍꯥꯟꯅ ꯎꯔꯒꯗꯤ ꯑꯗꯣꯝ ꯇ꯭ꯔꯦꯗꯤꯁꯟꯕꯨ ꯂꯨꯝꯅ ꯂꯧꯖꯕ, ꯏꯆꯝ ꯆꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯂꯥꯏꯁꯤꯗꯒꯤ ꯑꯗꯣꯝꯅ ꯁꯥꯃꯨ ꯑꯃ ꯍꯥꯟꯅ ꯎꯔꯒꯗꯤ ꯑꯗꯣꯝ ꯅꯃꯥꯟꯅꯕꯁꯤꯡꯗ ꯂꯣꯌꯦꯜ ꯑꯣꯏꯕ, ꯃꯤꯕꯨ ꯕꯦꯚꯥꯔ ꯇꯧꯕ, ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯁꯤꯟꯕ ꯍꯩꯕ, ꯅꯨꯡꯁꯤ ꯆꯥꯎꯕ, ꯁꯦꯟꯅꯒꯟꯕ, ꯆꯦꯛꯁꯤꯟꯒꯟꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ꯫ ꯃꯔꯝꯁꯤꯅ ꯅꯪꯕꯨ ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯒꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯂꯥꯏ꯫ ꯃꯁꯤꯒꯤ ꯂꯥꯏꯁꯤꯗꯒꯤꯗ ꯑꯗꯣꯝ ꯀꯔꯤ ꯍꯥꯟꯅ ꯎꯕꯤꯔꯛꯄꯒꯦ ꯌꯦꯡꯕꯤꯌꯨ꯫ ꯂꯥꯏ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯃꯆꯥ ꯍꯥꯟꯅ ꯎꯔꯒꯗꯤ ꯑꯗꯣꯝ ꯏꯝꯄꯦꯁꯟ ꯑꯣꯏꯕ, ꯈꯔ ꯐꯤꯡꯕ, ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯁꯨ ꯑꯦꯟꯖꯣꯏ ꯇꯧꯕ ꯄꯥꯝꯕ, ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯀꯩꯅꯣ, ꯍꯤꯡꯉꯤꯉꯩꯗ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯍꯧꯗꯧꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ꯫ ꯂꯥꯏ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯍꯥꯟꯅ ꯎꯔꯛꯄꯁꯤꯡ ꯆꯤꯡꯂꯦꯝꯕ, ꯃꯁꯥꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜ ꯂꯩꯖꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ꯫ ꯀꯥꯟꯅꯗꯕꯗ ꯔꯤꯛꯁ ꯂꯧꯕ ꯃꯣꯏꯅ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯖ ꯍꯩꯖꯔꯤꯕ ꯂꯥꯏꯟꯁꯤꯗꯩꯗ ꯁꯨꯝ ꯅꯩꯁꯤꯜ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯖꯥ ꯇꯧꯊꯣꯛꯄ ꯌꯥꯕ ꯀꯥꯡꯕꯨꯗꯤ ꯀꯥꯡꯕꯨꯅꯤ꯫ ꯅꯝꯕꯔ 4, ꯁꯤꯒꯤ ꯄꯦꯟꯇꯤꯡꯁꯤꯗꯩꯗ ꯑꯗꯣꯝ ꯀꯔꯝꯕ ꯃꯆꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯪꯅ ꯉꯥꯅ ꯗꯣꯃꯤꯅꯦꯟꯠ ꯑꯣꯏꯅ ꯎꯕꯒꯦ?
Option A Haidi dark blues na khwaidagi langna ngana dominant oina ui khalagde dom perfectionist amane mikha pon na sungpam pam daba kupna nei na ganba achoba sa tawba achoba manglan sakat ganba midane karigumba domna option B yellow si khalagde dom taha taha gandaba phibam tanpam amhekta da chusin na hingba ngamba awa ana wakhal kya khanjin gandaba midawi galle karigumba domna option C Haidi light blue suina khalagde dom sem saganingai oiba wakhal khanba ngamba jin yam yawdabi thaba oin hekta pangthokanba risk lowa ki daba midawi galle Number 5 Sigi lies tagi dom kari hana uba phangbage Lies tagi domna karigumba ma pokhari bamana radiation oi kari boy arangba ma hana uragde dom sinbalang ba hiba lusingba magi magun chenba control to ba pamjaba midawi galle Lies tagi domna khut ani hana uragde dom migi awana uganba tengbanganba minangang bwa munna taganba midawi galle Number 6 Sig lies the munna mutang ingbiyo kari hana uba phangbage Masam mubi nupi ama phammag leiba han uragde dom naina khanthabagi kun wangna yawba reserve oijaba mi mayam yoya pulakpada hinadaba introvert ama sune mina nangsi wayam ngangandaba ummagada leganba ikai ganba mi oina ugalle leiraga sunatik nagun mina khangbadadi luna thokalle adubu mi kya pundragasu oiribanagi punsi hinglibanagi mahingdudaida nangna sanadi full enjoy tawjai natom leirasu naitom tabagi ihulsei nangondadi kya phawbide Lies the Gedumna, Sidum Yam Chauba, Maitung Amana Uragade dom, Matit Mata the Gia Tosadaba, Mapum Adutabu Ugan Midane, Miraktinba, Mipunba Pamzaba, Extrovert Oigale, Mayampunba, Koi Balangusi, Wabi Mutanangidi, Energy Dum Pangway Togane. Karigumba problem Amalakumatamda, Mayam Tatasan Toraga, Sok to Minavasi, Masinanga Pambane, Minanambutina Luina Bunungaiba, Midao in a locally. Number 7 Sigi lies tagi dom kari hana uba phangbage Maithong ama hana uragde dom khangal lakanba mitsing nasingba thawjal su haiba midawi galle marai sangdanaba ungkhatnaba khana chainabasi masinangna sumpam pamjade Lies tagi uchek ani hana uragde dom thamoi chawba phagi jugai pamjaba midane mi loina tinabasu yam phajana haigalle Adom hojik thabak tawdriba thabak thiriba ragadi mi wari batai shaba mi thingnabaga mari lena thabak amatang try to be ai Number 8 masimadi pakhum haidokjararoi Sig lies the jiba ma lolaga leire madu kari jibano comment haibiramo